IDP singna torbungi mayumda hanjidba nongan baga kuki khulai paiba singna tamna bom nomoi kapsin ba amade khunda singbu aki akhang nang hankiba thodo adubu yaningda ba phongdoktuna Mayang Imphal bazar da Mayang Imphal apunba do pilub amade Mayang Imphal Prabhavati College ke IDP sing punna yaningda ba khongjang changsinkhre ngarangi khongjang adu da IDP amasung oiba ke HBM chana Lairiba government asina IDP singbu ngakpi sebiba ngamlorida ba oragadi chahi 19 mathakki nupa singda khulai sina biro aikhoi thengnajrage haiba pendaba wafam thamlakhiba loina Mayang Imphal apunba nupi lubke secretary TH Rebika laimana thoido adubu yaningda ba phongdokhiba loina IDP sing mayumda hanjin halu torbungi khunja singda nomoi kapsin bayaningde kokira ko terrorist singdagi khulai phagatlu haibana chingba kholaw kaya su lauke Kuki jing dana khulai se tum pahen ba aduga maitai gi akhoi leiriba khunna ko jing dana khulai pa be ya da ba sigumba India government di Manipur government gi chumba kuki thong je akhoi ya janing de aduga kuki lalholu haidana kuki terrorist haidana ujik leiriba ji kuki ha ji kana na sengi bano kuki kari gi damak Manipur sema ga thamni bano kuki kari gi damak India government na moi gi matunga moi gi dam support to ga leiri bano ha be mayam loina khana ba pham ne akoi lele kem da lebe je sahi ahum sujala abajimak pha ngamu torbungi mi gai do changba yare haidana changna gi bada akoi yam harau ba pokhi akoi juno manatraga no mayum da hanjalani khalda adubu no ngan baga irang je horak padagi akoi thawai wa ba hogi aduna sarkar na ju lengang na ju karisu yengjan bidrabani na Sahi tara ni pangi mathakta leiba jingda khulai amam sinabiro yung ngakjarage akhoi yumi hanjanjaba pamjai si sarkar gi mayo ka thamjari